Online Manipurgi numidangi pau miyeng tabiriba pumnamakpu thoilaiSramna khurumjari ahanbada Yaithibi Lakonda pambaina luchingba UNLF na case amataga mari lenana mi kauba laite charairongba Yaithibi Lakonda leiriba pambaina luchingba UNLF ki bet scam asida party na case amataga mari lenana mi kauba laite Maram asina mafam asida kanagumba mioi amana party ki ming sidnanduna case ka mari lenana kaurakpa tarabadi chappiganu haina pambaina luchingba UNLF ki Department of Publicity ki media coordinator ki thaupuriba charairongba thokchomna khuyek piduna press ta thadorokpa cherol amana hairi Cherol asina hai Manipur ki mayolam amadi Khungangi laikai da selthum tungsinba oina imung amamamgi natraga laikai gi chawkhat khongthanggi damak miyamna chathariba marup tawbada pambaina luchingba UNLF na thingba thamba amata laite kanagumba singna party ki ming sizinaduna Yaithibi Lakolda case ki mi kauraklaba natraga party ki ming sizinaduna marup thingjillaklabadi khudakta party da pau pirau madugi mathau taba thabak party na lokhatjagani haina khangalakli makha tarakpada Jiribaungi Monbung Maitai Khulda Kuki singna kapsilakpa bom ahum hojik phawba mari leinaba singna lokhat pidana leire Jiribaungi nungsa maisa sida pokhaira kinabidagi khunja singna bom batinda ising halaga tinglaga thamli Tha asigi haukiba tang taraga marida Jiribaungi Monbung Maitai Khulda State Force amasung CRPF ki apunba teamda Kuki militant signal darakibada kapsilakpa oigani chingnaba bom ahum ngasi phawba lokthokpa laktabadagi Jiribaamda nungsa kana sarakpadagi bom sing adu pokhaira haina akiba pokpadagi isingda tingduna thamli Thaudo asigi matangda khunja singna pause asida phongdorakpagi matung inna tha asigi tang taraga marida Kuki militant singna landarakhiba aduda kapsilakpa oigani chingnaba bom ahum Monbung Maitai Khulgi khunja singna tha simaki tang taraga tarukta makhoigi yumgi hingkolda thibagi thabak chatharakpada thengnarakibani bom ahum adugi manungda amadi pokhaikraba bomni aduga anidi pokhai Dribani bom leiramle khangbadagi mari leinaba singda hana pau pirabasu ngasi phawba lokhatpa lakpi hidabani Haujik Jiribamda ka hena sarakpadagi bom sing adu pokhaira haina akiba phawbadagi baltin ising hablaga tingduna ngasi phawba thamli hairi micham miyam marakta bom kuina thamba haibasi khudong thiningai oibana athubada pokhaidriba bom ani asi bom expert sing amadi police ki moi sing laktun lokhat piu haina khunja singna mari leinaba singi pukning chingsilakli makha tarakpada Assamgi Buban Hills ta khutoknabada sikhiba marmacha ahumgi asibak chang mokta adum thamnaba court order tawkhre Tha asigi taraga tareta Assamgi Lakhipa police station gi Buban Hills ta Assam police ka khutoknabagi thaudokta laikhiraba marmacha ahum adugi asibak chang ngasi phawba Silchar Medical College and Hospital gi mokta thamnaba Guwahati High Court na Kasar police amadi Assam police ki administration da khangankhre Khothoknabani haiba thaudok aduda laikhidraba Lalungawi Mar Kungamathoi Lalbimbung Mar Kuntragumdoi amadi Jojuwa Lalwinsang Kuntragumdoi gi imung manungna Guwahati High Court da walakalakibagi matung inna ngarang hearing chathakre maduda Justice Kalan Rai Surana amadi Saumitra Saikyana government lawalda laikhidraba mar naha ahum adugi postmortem report Assam police tagi lokharaba haina hangkhibaga loinana report adu mathang hearing phawba sil tawduna thamnaba khangankibani case adugi hearing asi makhatana pangthokani hairi case adugi Petitioner gi maikai dagi naha ahum adu tha asigi taraga tarukta Ganganagar Part 5 Krishnapur Road tagi police na phaki makhoi ahumbu mathangi numitta Kachudaram police station gi mafam amada extrajudicial execution chathaduna hatkhi laikhidraba naha ahum adugi hakchang postmortem adu Assam dagi nataba doctor singna tohanbiu haina petitioner gi maikai dagi taksin ki hairi pau asina hai laikhidraba naha ahum adugi imung manungi mioi singna ngarang asi bhakchang sing adu lausinaba thorang torokpa matamda Guwahati High Court ki order amana government ki senior lawyer amada asiba hakchang sing adu notice ama thoktriba phawba mokta thamnaba amadi police ki report adu busil tawduna thamnaba khangankibani makha tarakpada Chief Minister and Birena Defense Minister Rajnath amadi Nitin Gadkari unaduna wari sanakre Mamang chahigi May ahumdagi hauduna lamdam asida thokliba kanglup anigi mioi chani gi mathakta sikhibaga loinana mioi lising humpu hena mayumakai mai thadok pikhibadagi hojik tongan relief camp sing da jangjanpham lauduna awaba punsi amada lairi Manipur thokliba lan asi loisinaba CM Birena PM Modi amukta unajagi haibada phangdana lakhi adubu hayeng New Delhi da pangthokadoriba niti ayok ki thoram amadi CM conclave ki mifam yaunaba ngarang nutil pung amaga makai taba matamda Delhi dama Imphal thadokiba Chief Minister and Birena ngasi Union Defense Minister Rajnath Singh amadi Union Minister of Road Transport and Highway Nitin Gadkari unaduna Manipur gi matangda hiram kayada khanakre hairi Chief Minister and Birena Union Minister ani unakiba aduda kari karama mafam sing khanakibage haiba chap chana khangba ngamdrabasu haujik lamdam asida thokliba irang amadi state asigi development gi matangda wa khanaramba yai haina thajanari
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯎꯅꯕꯒꯤ ꯃꯇꯝ ꯂꯧꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ MP ꯁꯃꯤꯠ ꯄꯇ꯭ꯔꯒꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒ ꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫